Miding tabiriba khwai khudingmakpu Ibethoi Thokchomna khurumjari. Impact News na Lebapu Panumit Khudingi Sandokchariba Impact Talk to Manipur Connect with People You Serve. Program asida handak chahi 2020 gi ahanba episode asida mayambu taramnokchari. Well, this show is a platform for pioneers, leaders, entrepreneurs, professionals, newsmakers, and anyone in service of people to share their visions and their contribution to the society. Ngasigi guest oina khoi studio da lengsin dina leibiriba si mamang chahi 2019 gi December gi tarik 15 da Vijay Divas ka mari leinana New Delhi da pangthokpa adugum laba chinglem laba thoram da Pride of Nation gi mana piduna ikai khumnaba utkraba former Mr. India amadi ex-warrant officer in Indian Air Force Ksh Bhaktakumar ni ozabo khoi gi soda taramna opchari ahan maktada Impact TV bu ngasigi sigum laba single meba the Talk to Manipur program sibu yawbi na bagita magta invite to vira pagita magta thagasari aduga loina na matam sangna Manipur ki amadi imalai baki matam sangna seba to wang mo ibirsanu aduga loina na anoba sahi 2020 na lakpasida Manipur mayam punna magpusu ay hakna anoba sahi sigi ya fe paujin pija bagal loina na ngasi imoinu imagi hira thoni kamari leinana imoinu imana lengsin birakpada iramdam asi wata padaba sawong ahongba tangdu leitaba iramdam kangleipa amasu oirasanu haina aina mayam puno mukana khunumjari ahanbasi ozabo khoi gi whole impacting bi maikai degi a very big congratulations. Thank you. Akhoi gi so se hodopasi ozagi brief introduction amana hodoksi oza hoi I Siri Khetrimium Bhaktakumar I Kurai Konsam Laikaida Poksa Bani Aigi Pokpiba I Koi Apokpagi Mingna Siri Khetrimium Tomba Mitei Aduga Aibugi Imagi Mingna Siri Khetrimium Ongbi Sandramam Ningon Mai Pakpi Laima Aduga Aigi Loina Bina Siri Khetrimium Ongbi Gilines Toy Laima Aduga ai icha ani ai ki icha ahanna laisen bi chanu aduga ai ki icha aton minna la laima chanu yam nungai je do ngase khoi studio da su puthokna lai video zage award si ado ozana award asi karamna phanglakhi bano habadu adu samlapna thambiyo masi ai ki yam sangaba ai ki long journey ne haiba tare aina ai ki sanaba hobjarak pasi ai koi ki indigenous koi martial art haiba tare ai thangta gi masana sidagi ai sanaba hobjarak paduna ai body building ase 1988-89 dagi ai sanaba hobjaraga ai DM College of Science ta ai graduation kano tawjaraga adu dagi ai 95 ta ai Indian Air Force ta ai thabak se ai kano tawjabani join tawjabani 31 July 95 ki ai no ta ai se adugi matung dagi di ai se aigi sangaba journey se dai Mr. India karak tare aduga aina Delhi ade achouba city sing sida aina koi ki fitness ki awareness se aina sum santokpa horpa tamna aigi fit nation fit India young India sigi nation si masigi message aina sum piraga koi se nisa thadok si drug free oisi aduga become a healthy and fitness life sigi mission se aina sanga sum tatharakpa aduga aina even gym sing koi health club sing sidagi aina matlabi amata yaudana aina ishagi karimta aina makoi dagi sen lu pam to bau laudana aigi hei sidag de ayon thokchara roi hana aina yam sang aigi mission si torok badagi Rashtriya Saprofahit Sankirtan hana aigi angang singna sangatalama semaga mak sangatala sigisu moina aibusi petrol na hapsan biraga aduti sar akoi samai tawdana fitness ki mission je project lakliba anoba sarkar sinasu yamna pamba kaino ne aduna sarna sigi mission jidi yamna sangi ngi degi sahi 15 years mamang degi fit India gi mission jidi hodo ombani hana aigi satra lising ahum hena leire hana moina kana torpa hatare gym je sani gi mathakta Delhi sida adumai torga makoina BJ Divas numisida ai si veteran India gi su makoina national joint secretary su hapsan bire aduga yamna aingonda singlem laba yam ikai khumngai oiraba adugum laba fimamang I hokhiba December ge tarik 15 da aibu
Delhi ke NCC ke auditorium da pangthokhiba adugumlaba Vijay Divas numin aduda the Pride of the Nation award asi ingonda kusina birkhibini yam nungai adu hoji hoji ti oza si fitness se engage to orga lai bani adu hoji si ayam ba matamda kari tobiri angang sing train to bibra natraga kai dobiri habdu su samlat thambi oi hoji se ai sa ai kana su ai service oi thadok sare aduga ai gi lemori ba punsi si ai isa se dum ai nongmagi ai pung ama makai ani ado ai mayam du so ai masigi paujin si so ai pizari akoi gi nongmagi 24 hour gi manungda pung ama makai khaktang natraga pung hai maktang oresu isa gi achin ba mayam loina ba kai thuk piraga haksang si akoi gi sajen ai apamba kano amada dum chat pa yai akoi gi gym da ngakta koi masan puthok kani koi yo thangat kini haibagi ngakta sunnat tabida koi gi ai apamba koi gi lamjen chen bana tra football kawa any event amada adum ai koi se nong mata pungkhai ba pungam to worship fit to biraga lemhori ba koi gi matam hai tare sida minute manga khaktang oresu koi gi nation gi koi gi imalai ba ke damak ladi laitalare gi damak masigumba khanbagi mission sida ai di hujik sanction jare yam nungai adu ozazi hoji ti gym ozana su panbi khibako Delhi da more than 200-300 gyms lay hai adu sing da coach oina lai bibra na tagana kari tobi masa ai hujik ti gano oina coach oina laitre ai gi makha da haibadi ai gi ming season narga na taga su aina tambi khiba sahi kunmari kunmangai mamang dagi 95-96 dagi ai ga loina khiba angang moi mayam ai gi satra sing haiba tare makoina gym si branches mari sum hangak padagi hojik su khwai digi saung na hoje khoi gi sankatana si gi su khoi gi national khoi leader oriba sawan giri masam ki su hojik khoi gi gym se sawan masagi maming da sawan giri fitness academy se taret ni pan muk hang tu oga magi branches mayam sina ai bu masak khangbi ba gym hai tare ban khoi gi Delhi da lairamba gold gyms fawba ai bu moina sum advisor oina hai tare sigum gym mayam si sum mari sum aina ahan ba 95 ta Delhi da chatpa matam da South Delhi da single gym amani de hena sum kana torom da ba lairam da ba ai isa sina aina involve tawdana ai isa gi body so tawba aduga Mr Delhi so ba Delhi gi sigum ba koi fitness ka aduga body building mari leina ba program sing da ai isa si involve tawdana aina just oiba admai tawdana association mayam so koi si seminar ga adudagi ai Delhi da ai gi masigi fitness ki ai gi career je hawdok sabani ozana su takpire Delhi da hawdok pire hena do kitang nahongna na ko ningsing lubada ozagi hawdorakibagi si body building hawdorakibse kamaina tawraki kai challenges ka thengnar matungda Mr India gi title tarara ka phangri base sigi journey si kitang amuka nahongna na debut masi aisu yamna waba sena dum haidok charga yam waba yam lairba imngom de horopani ichine naw teret ke manungda aina ani subani itakte ise ama adui mathangda aini adugi khada inawpa ani aduga isenupi ahum leijari aduga ima ipa su senthok lambi di leitaba aduga ai di tasengna laik lai su tambasi yamna sum pamtar pa oina budi ha kana hore adubu ai sana khona ba ama se sum loina raga satning badagi ai dudi ai ki indigenous kenu su yokat poina aina ai koi gi thangta i masana se ai sana ba hobuni ihan han ba sports ai ihan ba ho kenu se dagi sidai dagi ai sum 1998 99 swai dagi sum khara ai haksang se sum improvement khara oirakpa ai laikai gi local gym jing da sum sangaga ai gi mathak thongba han jing da se nanggi haksang se nanggi sahog se phajai nangdi sumaina khoi gi body building du da oina satlo anadi laikai gi hansing ne so ati laikai gi club ki kare gi degi khara kana tongba machine tong hansing ne so ai di wa bani na body building si di ai tawba ngamgadaba mante ta han kai no koi myam lai sti laikai lai si di kai club myam sangstha lai si di nanggi warak pa dai khoina mateng pang ne na sidagi ai gi live career se sum hauraga ai se junior Mr India 94 that targa all in the inter university say 2 times overall champion taba
all India gi oina sidai ti India gi power ba maming leraba 1988 ta Mr Universe ta ba India gi ahan ba hojik su kanam ta tadri ma khaktani koi gi Mr Universe Premchand Dogra sina aibu Zorat Assam Agriculture University ubudagi nang sumaina ai gi nakta lao ai sumaina JCT company da ai keno oina laibani ai mai mapu su khangna halage nang ada contract oina sanaba lao na ai ngonda mana baton tawbirame adudagi matung da koini se Pune da mu junior Mr India da thengna badagi ai se mafam da railways ki course ani na mulak na re ai se amana South Eastern Railways da purake ade amana Northern Railways da purake matam da idi science graduation ni na moina post sauna pi ken haire Premchand ai se pharaga keno da ai se JCT da koi Punjab ki Hoshiarpur da pure mai mil da ji macho bom da thajal ai se sana halaga Asia ki trial am khakta mu ai Air Force course mu thengna bane nang di keno oi bani na post sauna pi gani nang Air Force join tawro la o na ai JCT company da tha ahung gum lai jaramaga ai keno da Indian Air Force ai jo keno tawjabani join tawjabani adu da gi di services team da Air Force ki ai 13 times gold medals ni adu da gi all India inter services ai 11 times gold medal lawjai adu da gi di ai gi keno si services ka ye du ga Air Force da amukta ai se na stage ka bada ai se second third bawa amukta budi ai se ai sona chanbi ba haiga tare ai gi hona zaman haiga dra ai amukta di ai second third bawa amukta ta da bida ai adum Mr India 10 times se tar kanda ai adum kan to jabne ai sana budi potha jarur kanda handak amuk chahi taruk potha roga 2017 ki Gujarat ke Ahmedabad ta koi gi yankhai tere lak suba koi senior Mr India da amuk ayam na master oina lakoi ning ba ise ai open da tor kanda mu moina ingon da tongan ba most improved of the year na kan amso ingon da PV ra kone award samjo okay adu ozana body building gi lam da leire ise yam kuire engage story ise dubu ozana sana bahorak pagi body building gi matam du da leirami ba technique or discipline gi situation duga huzik lady ba situation siga improve tawre haina khanbi bra na tragana kari improve to honing baga lay changes sing kari ubi edu kitang thambi adu di matam du di am khenare ai koi gi matam du di koi na Manipur da sana ba hoktok sa ba si di isam jamna sugum multi gym ga si di uponte da sugum ba high tech equipment adagi multi gym system sum baga de amata upontre koi gi sti matam du ki local made gym haitare ai koi isana su musam ja doni bench ka se koi isana u na ga chanjaraga matam du ki koi gi dumbbell barbell ka se koi gi kano da gi bharti sports na ma kaktang le me mangon da ka se koi lai ba ga se ngam da na koi gari gi haitare hawa gari gi part mayam ma gi crown mayam ga se arum ba mana ba ga yenga adu da gi ga hor ba jane koi se ta seng na hair ga di yam na wan haitare chaninga isu phajana marang ju kai da ba adu equipment su lai ta ba adu da gi hor pa ne adu hujikti yam ahong ba leire hujikti train si da di multi gym mayam ma adi high tech gym mayam ma even choba company mayam su even Manipur da bawda gym mayam even gold gym bawa lai Manipur da si ki matam du gi hujikti yam na khekana tawre khenare da yam nungai jari oza matang sai step break am tang lumina si impact news meeting ta aduna laibiu matang sai sida break macham tang lojage yam tun hanjaraki Ibethoi Thokchom na amuka hanna taram na okcheri oza break ki makha tarak pa sidi oza da hangjaning li basi koi hakchang phabana lanni haina su aipai pugi pawrup su leiri bani masidai sida hakchang phanabagi damakta miyoi amana kari routine di follow taw batai mandatory oba routine gaide and aduga hojik matam da koi gi yam chilak padagi masagi schedule yam chinba yam busy oi khalak pa busy life se sidai sida koi gi healthy oina thamna bagi damakta kari to mathau tai masi hoi chumi hujikti matam se amaga koi gi yamna koi gi matam si chinaba mathau chinaba ngakteni adubu isa si section na sajen tawna thamge hair ge di masi loina ba dum sang bajani nongda ngaktang punghai am tang pungam dang warga su so ba city sing da su even Mumbai Delhi da su kai businessmen sing kai sing ngaktang ur su makoi even masagi koi home gym bawa hangaga lainare hujik adu natraga su ngaktang pakta salaga adum punghai ba pungam ta warga su koi walking chat pi ba achin bang mayam sum khasagi kana to biraga kai thok piraga okay aduga
adum normally akoina kari tawba yai akoigi live sidagi akoina nungtigi follow toriba daily routine sinatana akoina hakjang phanabagi damakta kai routine di follow tawba ta si akoi afaba sinjak saba akoigi anjing haragana akoigi saksa ya hip haiba tare akoigi tumba saba matam naiba akoigi haksang sokadaba sinjak sing akoigi na tobidaba sasan bidaba aduga akoigi nganna tumba nganna hoba haitare aduga ngaktang wergasu akoigi pungkhai amtang pungam tang wasa inga sai hangdana haijare yumda su akoigi free hand exercise tawba yaba mayam lei aina gym da jatpa sangdragasu masi akoigi dum akhang ahi singa dum tana binraga natraga hojikti dum akoigi social media da su mayama kena tawre internet ta mayama kena tawre even aigi yoga gi arsan natraga su akoigi fitness ki exercise akoigi how to kamaina akoigi kena tawni follow tawni se masi aktang worka su pungkai ma pungam tang worka su masi haksang si fit oina fitness fashion masi khanbi raga di sajen tawbi matam si loina ba dum aigi wakan di sangan ningi haitare akoigi aktang worka su no magi even ayuk ta sangodraga su evening da thabai nga mayama su kana tawra su sa thokra su ai moti sumana tamjani ado oza akhoi hojik akhoi da gym gi trend nama wave ama lakpadi kuikre adu masigi wave si trend si phaihena lobi bra natragana kamain thambini sida hoi masi yam phaba trend ai ba haijaragadi masi da koina miss guide haibatare is use onati tobidaba yam phaba trend ni masi amarum dadi koigi hospital masing yam patpadagi marup padi koigi gym masing koigi fitness club masing yam patpani hena farim ne badi laina tina do leitragadi ai hospital da saning roi nuti ai sajen tawragadi afaba sinjak charagadi ai ngonda laina tina sendragadi koi tinjen lai chen borgadi ai kano da hospital da saning roi adana masi yam phabadi train ni aduga kanagumba ai na sum apin tawjening badi tawe haibasu natti masi dai koina misguide tawdana hawgalaiba angang singsida kano tawbida ba haitare masagi hai mangon se masi beginners ni hawra iba angang sing ni intermediate ni adagi musu advanced training ni mangon da karamba makhan ge training piba yai mangon da karamba chinjak sing haibadi koi natural oiba chinjak sing se pijaraga mana kano tawningi se mana saningi bhaitare magi future se ma se koi become koi professional bodybuilder ama oining bara natraga fitness ki damakta lakpara siguma mayam se koina mangon dagi khangtok piraga magi apam bida makoina masi phajana train tawbiba ama changi carefully phajana sizinna ba hoi aduga oza si ex warrant officer in Indian Air Force su thabak tawbirami adugi da su kai any experience share tawning basing su share kitang tawbi hoi du service ta sahi tara nipan mukimya dai lejerami yam ten ba matam sida ingon experience yamna phangkhe du tongan ba India gi mapam kaya dagi lakpa koi gi tongan ba jati sing ki aduga makoi mayam ga sum loina rakpagi adagi aigi sports ki aigi experience aduga defense ama oibagi ai ese koi gi hauji mo oibagi defense parcel mo oibagi aingonda ngasagi aigi nganna haugatpa adagi aigi kaino haiba tare koi gi adugi ngasagi habit tumba sabagi habit ada ingonda discipline maruina discipline simati ai am fajana aigi kaino dagi Indian Air Force dagi ai tamjarakpani aduna ai hogalaiba angang sing desu ai na apel lamatang tawjaningi koigi sportsman lama haibasi lamcha sajat hajagadabani ahal laman singi pautak tasu lamcha sajat phajage harbadi sportsman lama dagi tammu na haijaribani aduna masigi kaino se koi kaida na chatkadabani aduna taksi kasi ahal laman sing bebar phajna tawbiba tuga ima ipa nusiba simtanga ai hogalaiba youngsters sing haitare masida sida ai message am dangai sum thamjaning mani aduga ozasi 10 times Mr. India amadi makhal gi gold medal kaya amar su lobi kre adu ozana sigi akoi gi mikok thongna bo khonarak pasida struggles mayam ama su thengnar amgani du struggles sing du su share to biu amadi youth sing na kari to biyai habdo adu su thambiu haidi if kai gumba moina sigumba Mr. India gi title gumba si pam taragadi wai mase ai ahan bada gi youth singa thamsege
matamduda ay ngasai mamang dusu panjakre akoina sanaba horakpada warakhiba mayam matamduda equipment sing bhogda kana toroktaba akoigi leiraktaba sumba scientific oiba equipment sing multi-gym sing adu hojikti mapung phana loina bak laire diet and nutrition su akoigi food supplement sing haksang soktaba dietary supplement oiba sing su mayama loina bak kana tawre laire tasengna hojikti aina hojikti train sum ujaba matamda ahal laman sing nasu taseng angang sing se phattaba lambida isanu sasadana ngausinaraga chatkidai sarpudina gym da mama mapa laga sangba fawba yaure aikoigi matamdadi adugumbudo karimta taseng aikoi isaji tuminna karaida chatkini khangan da bida haibadi halaga horen ahalaman jingna ngangini haibadi nataba moina wajabado asa yo thangaluraga kaino sani ngai su leite kaido ma tawdusi karino ahalaman jing na sum moina sum penjada ba haitare hojikti taseng na angang jing aina sum usabada ahalaman jingna haksang bu phani hairgadi magi phataba magi kano sangjing haitare sai colleague sing degi sum lapthuk ningai gi adi phataba ni sama yamna hojikti ngasi Manipur si adum khangbiramani hek thokhiba karino haibasu hojik koi future se koi hojik se tammangam darabani siang hairaga maru ina koi gi yellow missing se hi matam sken sigi sidai da ina yang sar sing sida haijagadabati hona bakan batai aduga aina ngasai mamang tu haijagre lamsat bebja fajaba ahal laman singi pautak matung in batai aduga afaba oza guru amagi manakta aduga oza guru fajana ningsingaga aina tawge haibata kaisu ngamdaba leiro Ozagi si hoji folks mine am fit on healthy on lay si hakchang sajel budi soidam kitar mani du kari diet ti follow to biri disu thambi oi hojik se ai still ai hojik chahi yang kai sore sa chahi yang kai sore koi be manasu haibiri ti gi ai di gym se soi basunga yate nong sugera nusa sagera any kano weather ta ai di any kano da climate kano da ai gym di satba sunga yaroi aduka ai hojik chinjak si da ai ngasa haija haksang sajen tawjabani ai di haksang sem senaba ina ayuk haugut pedagi na tumam dai ba isajibu senajaba si da halaman na takpiramba poktak da haksang sajena na haibani hai isaji senajaba ina horian ai kari chinjak sagani adigi ai da kano torokani adigi sigi chinjak se sasallaga ingonda kari harmful orakani aduna masi afaba chinjak khalaga saba tare aduga sang naina sajen kano tawpa tare aduga ozagi diet sibi vegetarian on kiba mi be sumayam le do ozadi dum meat kasu dum chabi ba veg olava oi ai gi hakchang gi darkar leiba haitare ai no the calories kayamna kana tawi burn tawi adugi matungina adi sahi matang gi matang ina aina chaningi hairga su heta ai gi kano ni koi non veg ne dunia na ai sum paja sasan su yatre hojikti sahi gi matung ina su ai gi requirement oiba ai gi protein sing ai carbohydrate sing ai gi vitamin mineral sing atu ai isana su khangja khara kano to batare ai naina ja batare adugi matung ina koi gi diet ti ai yam phajana follow tawjai Ozana youth singi damakta di message fazaba mayam ama su thambi kre dubu ngasi gi thorama sigi iroi loba question an oina khoi gi society si de kari message pi biningi ozana done kasi ai ngasai mamang du sanjan panjatare panjakre koi gi hujik tangdu leita traba koi gi iramdam asida koi gi society asida amaga nungsinaba hen sidagi di henba kempe leite amaga nusinaba amaga thajanaba honaba kan batare isana isabu honajaba duga lemhoriba matam sida ngahaktang oiraga su aikoi gi leita lareba tola tarba singi khanbiba aduga punna hingminnaba haiba wakhalun simak ai thamjage adu oza last but not the least ozagi future plans kitang amtang ga habi ai gi future plan si ai lemhoriba punsi haiba tare ai di fitness imadi ai dum loina rani aduga ai angang ai hujik sankathal amasu seme rashtriya sapropahi sankathana sigi ai hujik india gi moina si petrol noina happe ai imanaba indrajit gi ena uribokta gini mahanu petrol noina aduga ai gi satra sawan giri na mana national gi mana adakshani hujik ai khoi de krantikari oina ai dilemo riba punsi sida fit india young india look nation si kamaina fit oi sike siki keno sida future sida ai di life se sum kathok sarage na khalle
yam nungaije ozana ngasi ozagi chillaba matambu kya kaithopiduna khoigi studio da lengbirak wahai khara share to bibagi da makta ozabu amuka na thagat pa phongdok chari. Thank you. Ngasi gi wenadi impact news na sandok chari ba impact talk to Manipur connect with people you serve matang asai sida lotion jari mathangi chayolda anoba personality ma pudina laksage impact news meeting taduna leibiu.